ꯉꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯦꯖ ꯈꯔꯒꯤ ꯄꯣꯁꯁꯤꯡ ꯀꯂꯦꯛꯁꯟ ꯇꯧꯕꯒꯤ ꯃꯅꯨꯡꯗ ꯀ꯭ꯋꯥꯀꯩꯊꯦꯜ 360 ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯅꯤꯈꯛ ꯂꯧꯈꯠꯆꯔꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯣꯛꯇꯥꯛ ꯃꯄꯥꯎ ꯑꯞꯗꯦꯠꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯁꯥꯁꯤꯟꯅꯕ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔ ꯒꯦꯠ ꯃꯩ ꯊꯥꯈꯤꯕ ꯑꯗꯨ ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯕꯅꯤ ꯑꯗꯨꯒ ꯃꯩꯇꯩꯗ ꯇꯥꯏꯅꯕꯅꯤ ꯍꯥꯏꯅ ꯖꯣꯃꯤꯁꯁꯤꯡꯅ ꯑꯦꯛꯁꯄꯣꯖ ꯇꯧꯔꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯦꯖ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯌꯨꯝ ꯁꯥꯕꯒꯤ ꯎ ꯈꯔ ꯄꯨꯒꯤ ꯌꯥꯗꯕꯗꯒꯤ ꯀꯁꯣꯝ ꯈꯨꯂꯦꯟꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯌꯨꯝ ꯁꯥꯕꯒꯤ ꯎ ꯄꯨꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯊꯤꯡꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯥꯟ ꯂꯣꯏꯁꯤꯟꯅꯅꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝ ꯂꯥꯛꯂꯤ ꯍꯥꯏꯕ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯦꯖ ꯑꯁꯤꯃꯛꯀꯤ ꯃꯈꯥ ꯇꯥꯊꯔꯛꯄꯗ NSNꯒꯤ ꯄ꯭रेस ꯔꯤꯂꯤꯖ ꯑꯁꯤꯅ ꯎꯈ꯭ꯔꯨꯜ ASP ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯄꯨ ꯀꯨꯀꯤꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯄ꯭ꯂꯥꯏ ꯇꯧꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯦ ꯍꯥꯏꯔꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯉꯥꯏ ꯐꯗꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ 100 ꯑꯃꯗꯤ 239 ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯄꯟꯕ ꯌꯥꯎꯗꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ꯫ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯟꯅ ꯆꯦꯛ ꯄꯣꯏꯟꯠ 103 ꯍꯥꯡꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯄꯣꯁ ꯑꯃꯅꯤꯈꯛ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯣꯜ ꯖꯦꯃꯣꯜ ꯚꯤꯂꯦꯖꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯈ꯭ꯔꯦ꯫ ꯐꯥꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯖꯤꯟ ꯌꯥꯎꯕ AK-56 ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯖꯤꯟ ꯌꯥꯎꯕ .303 ꯔꯥꯏꯐꯜ ꯑꯃ, ꯀꯟꯇ꯭ꯔꯤ ꯃꯦꯗ 9mm ꯄꯤꯁꯇꯣꯜ ꯑꯃ, 12mm ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯔꯥꯏꯐꯜ ꯑꯃ, 12mm ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯀꯟꯇ꯭ꯔꯤ ꯃꯦꯗ ꯔꯥꯏꯐꯜ ꯑꯃ, 36 ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯆꯥꯏꯅꯤꯁ ꯑꯣꯔꯤꯖꯤꯟ ꯑꯃ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯣꯔꯦ PSꯅ ꯀꯣꯟꯕ ꯒꯣꯕꯥꯖꯥꯡ ꯚꯤꯂꯦꯖꯇꯒꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ IEDS ꯆꯥꯎꯔꯥꯛꯅ 1 kg ꯂꯨꯝꯕ 2 ꯑꯃꯗꯤ kg 5 ꯂꯨꯝꯕ IED ꯑꯃ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯆꯦꯒꯤ ꯆꯦꯐꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯊꯝꯖꯒꯦ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ BJP ꯂꯩꯉꯥꯛꯀꯤ ꯑꯆꯧꯕ ꯈꯨꯠ ꯌꯥꯎꯔꯝꯂꯦ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯂꯂꯣꯟꯂꯨꯞ ꯑꯃꯗ BJP ꯂꯩꯉꯥꯛꯅ ꯂꯨꯄꯥ ꯀꯔꯣꯔ 6.27 ꯄꯤꯊꯣꯛꯂꯝꯂꯦ ꯍꯥꯏꯕ K. ꯃꯦꯘꯆꯟꯗ꯭ꯔꯒꯤ ꯋꯥꯐꯝꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 10 ꯍꯦꯜꯂꯕ ꯏꯔꯥꯡ ꯃꯔꯛꯇ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯁꯥꯏꯟ ꯇꯧꯅꯕꯗ ꯌꯥꯎꯕ ꯃꯥꯔ ꯂꯂꯣꯟꯂꯨꯞ ꯑꯃꯗ ꯌꯨꯅꯤꯛ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯅꯝꯕꯔ UBIN ꯌꯥꯎꯗꯅ BJP ꯂꯩꯉꯥꯛꯀ ꯂꯨꯄꯥ ꯀꯔꯣꯔ 6.27ꯒꯤ ꯁꯦꯟꯐꯝ ꯄꯤꯊꯣꯛꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ BJP ꯂꯩꯉꯥꯛꯀꯤ ꯑꯆꯧꯕ ꯈꯨꯠ ꯌꯥꯎꯔꯝꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜꯒꯤ BT ꯔꯣꯗꯇ ꯂꯩꯕ ꯀꯪꯒ꯭ꯔꯦꯁ ꯚꯋꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ K. ꯃꯦꯘꯆꯟꯗ꯭ꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯪ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ ꯊꯥꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ BJP ꯂꯩꯉꯥꯛꯀꯤ ꯑꯆꯧꯕ ꯈꯨꯠ ꯌꯥꯎꯔꯝꯂꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯤꯕ BJP ꯂꯩꯉꯥꯛꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯒ꯭ꯔꯨꯞꯇ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯂꯥꯟꯅ ꯄꯤꯊꯣꯛꯂꯝꯕꯒꯤ ꯃꯇꯥꯡꯗ ꯀꯪꯒ꯭ꯔꯦꯁꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2022ꯒꯤ ꯃꯥꯔꯆ 3ꯗꯒꯤ ꯋꯥꯀꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯣꯗꯤꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯅꯁꯨ ꯍꯤꯔꯝ ꯑꯁꯤꯗ ꯊꯤꯖꯤꯟꯅꯅꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯇꯦꯕꯜ ꯇꯧꯈꯤꯕꯅꯤ꯫ ꯁꯨ ꯒ꯭ꯔꯨꯞꯇ ꯄꯤꯊꯣꯛꯈꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯂꯨꯄꯥ ꯀꯔꯣꯔ 27.38ꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2022 ꯁꯨ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯤꯕ ꯀꯨꯀꯤ ꯂꯂꯧꯕꯁꯤꯡꯒꯤ ꯑꯝꯕ꯭ꯔꯦꯂꯥ ꯕꯣꯗꯤ ꯑꯣꯏꯔꯤꯕ KNO ꯑꯃꯗꯤ UPFꯇ ꯄꯤꯊꯣꯛꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯁꯤ ꯄꯤꯊꯣꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯤꯉꯩ ꯆꯩꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯨꯂꯥꯏ 8ꯗꯁꯨ ꯃꯥꯔ ꯄꯤꯄꯜ ꯀꯟꯚꯦꯟꯁꯟ D ꯍꯥꯏꯔꯤꯕ ꯂꯂꯣꯟꯂꯨꯞ ꯑꯁꯤꯒꯤ ꯂꯂꯩꯀꯨꯡ ꯑꯃꯁꯨꯡ ꯖꯣꯁꯨꯋꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ HDFCꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ ꯀꯔꯣꯔ 6.27ꯁꯨ ꯄꯤꯊꯣꯛꯂꯝꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯅ ꯑꯝꯕ꯭ꯔꯦꯂꯥ ꯁ꯭ꯀꯤꯝ ꯑꯣꯐ ꯃꯣꯗꯔꯅꯥꯏꯖꯦꯁꯟ ꯑꯣꯐ ꯄꯨꯂꯤꯁ ꯐꯣꯔꯁꯀꯤ ꯃꯈꯥꯗ ꯄꯤꯕꯅꯤ꯫ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯄꯤꯊꯣꯛꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯗ ꯃꯁꯥꯃꯛꯅ ꯄꯤꯊꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯁ꯭ꯇꯥꯔ ꯀ꯭ꯋꯦꯁꯟ ꯑꯣꯏꯅ ꯋꯥꯍꯪ ꯍꯪꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯄꯤꯈꯤꯕ ꯂꯩꯇꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯗꯤꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯥꯛꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯁꯦꯜ ꯄꯤꯈꯤ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯁꯨ ꯂꯩꯈꯤ꯫
MPCC की प्रेसिडेंट मेगत चंद्रना मखाताना पौमिसिंगदा फोंदोखिबदी मणिपुर मियामना मणिपुरदा थोकलिबा था कोन हेलक्लबा इरांग असिगी अवाबा खम थेंगना मायोकनरिगै चेरक्ता असिगुम्बा थवोंग बीजेपी लेंगांगना चथरिबा करिगिनो लोइनना मियामना खम थेंगना वानरिबा असि बीजेपी ना थोनबनी हाइनसु महाकना मखाताना मराल सिखि।